Seisakpa Sadananda Chahi ani film kumba amasung Seisakpa Athingba thamlei KCPPWZ Sister Foundation gi thaudang puriba hamom Sadananda amasung Sani Simare ani numit 8 ni gi manungda lupta changjarakadabani loinana Seisakpa Sadananda asi chahi ani film kumba amasung Seisakpa Athingba thamle haina KCPPWZ MC unification gi PRO chingkhai nganbana thadorakpa cherol amana hairi cherol asina makhata na hairibana haukiba chahi lisingani kulumdoi gi me ohum dagi haurakhiba kuki amasung maitei Anigi lan asida KCPPWZ ga athauba kaya thawaina ponta pikre kaya amana soinaiba punsi oihori kaya amana yeknabagi makhuta takiduna kaisum sangda awawa khangli lan asina maramoiduna mayum makai lantum mangkiduna relief camp ta awawa khangliba kaya su yauribani serek asida tongan ba India lenga ki policy chathari aikhoi masel amaga khatnanaba lalong kya chathari Tangkak asida lairiba civil organization CSO kharana kumai harau sili khara amana leli general strike dana tawhanduna tongan ba isu sagale thawong asina aikhoi meitei singiling zen mana dabadu uthokle maramaduna lisang sitna mikha ponduna lakle thawong sing asida lupna tumina laithokpa ngamloi ngasi phawbada lupna meitei aikhoi gi identity culture amasung integrity ngaktuna lakle maramaduna hariba sing asigi mayokta leiba thabak thorong kudingmakta lupna haksinna lawi handak pangthokkiba sangai festival asida tahaidaba uhaidaba thabak thorong kya pangthokpagi damak leibak miyam khangna festival asibu sinbada chenaba singi mafamda KCPPWZ ga punna chaminariba lop singi makaidigi senariba miyoi sing asigi mathakta Athingba thamle haidna sister foundation hariba asigi thawgai puriba hamom Sadananda amasung Sani Simre hariba miyoi ani asi numit 8 ni gi manungda lupta changjarakadabani loinana hai Sadananda actor singer asi film amadi isai party na sahi ani Athingba thamlei makhatana amiki makhada leiba Seisakpa Seisakpi sing amasung film forum Manipur ge festival asida sarugyaruba actor sing makhoi sing asi luka wakhan taminadriba fawba isai sakpa film kumba amasung namba amata yaroi hariba miyoi sing asi numit 8 ni gi manungda lupta changjarakadabani loinana amiki general secretary mayengbam Dhananjay film forum Manipur ge chairman amadi BC KHANGHANBA Kuleswar Laimayum Suraskanta Sharma hariba ahum asina lupta numit 5 ni gi manungda changjarakadabani asugwari batanza asida iramdam asigi amata ngairaba heritage oiriba culture asibu mangthoklabadi lupna tumina laithokloi mafam matam diengana akanba mijeng changlagani hairi Kuki Milton Singh na Indo-Myanmar border ki pillar number 67-68 ki marakta khariba blubware fencing kakthotlamlei Myanmar da hojik thokliba tang ta da phibom masina maramoiraga leibak asida ain kaina mitop kya changthlagliba sing asi thingnaba Central government ki makedigi Indo-Myanmar border da khariba border fencing ki futchani rom sangba jaga ama Manipur amasung Myanmar ga base toba kuki khulai paiba singna kakthotlamle hari thaudo asigi matang da press na phangba pawgi matung inadi Kuki Milton Singh aduna Indo-Myanmar border gi Sandan district ki Molcham police station ke manung chanba Sangpol area da leiba border pillar number 67 amasung 68 ki lonabada khariba blubware fencing sing adu kakthotlamkibani Indo-Myanmar border ki area da khariba blubware fencing kakthotpagi thabak asi handakna ani subani haukiba matam khara gi mamangda sumore gi mayanakna leiba border pillar 77 gi area da blubware fencing kakthotlamba gi thaudok laikhrabani Maraksida Narcotics Canton Bureau Field Office Aizolna Agaragara Zonal Unit ki Makhara Sathariba offensive amada Myanmar dagi ain kaina pusilakiba methamphetamine kg mangaga gram mapan phagat pangamkhre hairi pawasina makhatana hairibana NCB gi team amana taniga kun manga suba battalion CRPF kalonena akhanaba paw ama fangbada ge chathakiba operation da Myanmar dagi Mizoram phawraga Assam amasung Tripura da pusina bhonaramba Yamlaba drugs sing adu phagat pangamkhibani thaudo adu da senaba miyoi nipan amasu phagat pangamkhre phagalaba methamphetamine drugs sing adu gi value na marketa lupa crore mariga lakh nipan gi value oigani drugs sing adu purakhiba gari ahum su phagat pangamkhre makha taba investigation da drugs sing adu Myanmar dagi Mizoram gi Champhai amasung Aizol yoraba matung makha tana Tripura amasung Assam da pusina bahonarang kibani haire Russia gi saghen bi nupi singna supnagi India gi nupa sing pa mi haina phongdorakkiba video viral oikhre Russia gi saghen bi nupi singna Pakistan amadi Bangladesh gi nupa sing gi mahutta supnagi India gi nupa sing oina pa mi haina phongdorakkiba video viral oikhre report asigi matungina Russia gi President Vladimir Putin na
India da lakhiba aduga mari lenena Russia gi konung Moscow da leiba Pakistan gi blogger amana masak matau fajabe Russia nupi ahumda karigumba Bangladesh Pakistan amadi India gi nupa singi manungda karamba leibak singi nupa singna hena pami amadi luhongba pambage haina hanglubada wahangda khudakta nupi ahum aduna India nupa oina pami haina phongdorakibani Pakistan ge blogger aduna karigidamakta India nupa singa luhongduna leminaba pamlibano haina hangluba wahangda Russia gi nupi sing aduna India gi nupa sing nupi bu yamna seksinna amadi luna chana tawbibaga loinana nupi bu kai khumnabiba oi haina su khumlakkibani viral oirakhraba video aduda yamna mayek sengna Russia nupi sing aduna khumlamkiba paukhum tabada wahang hangluba Pakistan ge blogger adu ikai nungsiyana ki hairi Russia nupi sing aduna pirakkiba paukhum adu tarba matungda Pakistan ge blogger aduna video adumaktada Bangladesh amadi Pakistan gi nupa singna wakhal thoina nuaitaba tawbiganu haina su appeal tawki nakal amaromda viral video adu ubada India gi nupa singdi kham thengna harauna bagal loinana comment lak kaya piraknakhre hairi mi thomlamlaga hanna yenglamdana chenkeba gari mapu police na fagat pangamkhre tha asigi ani gi numidang pung 3 khara helakpa duwaida National Highway 102 Imphal More lambi paringi Thoban Police Station ge manung chanba Thobal Babu Kaithen mapagi lambi Lanthokpham crossing da chahi humpugi ahal ama thomlamlaga hanne yenglamdana chenkeba gari adugi mapu Thobal District Police na ngarang phagatpa ngamkhre Thobal District Police ki chauna maipakpa amada thaudok thokiba matung pung nipunipan gi manungda chenariba accused adu phagatpa ngamkibani pharaba gari mapu adugi maming oinam Herojit apokpa Bodhichandra kawi Bisnupur District Nambol Maibam Chingning Makha Lekai degini hairi mahak Thobal lomdagi thaugalakpada laibaktiba thaudok thokibani lekhidraba ahal adugi mamingna soibam keso chahi humpu apokpa lekhidraba selung jaukawi Thobal Kyam Wang matabadagini panba yabadi misi aduga mari lenina ngarang miyamgi oiba mifam ama pangthoktuna JSC semlaba matung tongan ba wakat taruk Manipur lengakta thabak oina pangthokpinaba taksinkhibani wakat sing adugi manungda pung nipunipan gi manungda senariba mioi amasung gari fagatuna maralgi matung inna cherak pigadabani jenaba mioi amasung gari fagatriba fawwa siba hakjang loroi haibana chingba wakat sing yauri amaromda numit aduda Babu Kaithel posta mathau tawna leiba VDF First and Sumayka Bachinjak Sasillaga Mathauda Thawa Wasadabat Laithoklami haibagi maralda Thobal District Police ki SP na tha ama kusuman kakthatlagani haina order amasu thokrabani hairi Anti-social elements sing amasung organizations sing na miyamda kihan khanganbagi thabak khudakta lepkadabani CS lamda masigi lo bungak na saliba citizens sing the anti-social elements sing amasung organizations sing na kihan khanganbagi thawong sa thaba yauna santi thugaina bahona bagi thabak thawong sing khudakta gi lepkadabani haina Manipur Sarkar gi maikedi kanba moong da warning tawkre Manipur Sarkar gi Chief Secretary Dr. Punit Kumar Goyal na thokiba chakchin warol amada hairibana organization kharna state asida lo ngakna saliba citizen sing da kihan khanganbagi thawong sing chathaduna santi thugaina bahonare haibagi report leire loinana hiram masiga mari lenena Manipur police na asigumba anti social elements sing asige mathakta action lokhatpa hawkre citizen amagi safety amasung security kihan khanganba amasung khudongthiba nanghanna bahona ba haibasi state amasung masigi miyamgi mayokta tawba thabakni kanagumba lanai miyoi sing group natragana organization amatana state asigi artist singi activity sing yauna lawful oiba cultural amasung economy gi oiba thabak thawong sing da athingba piba natragana dandi piba gi hak amata leite maram maduna kanagumba lanai miyoi sing natragana organization sing na asigumba nungsi chana na leiminari ba sing asida kihan khanganbagi thawong sing chathabada generamba thoklabadi loge matung inna akanwa cherak pigani miyamna sosigumba kihan khanganbagi thaudok sing namhaduna sel khaiba natragana chingnaningai oiba activities singe report lairabadi khudakta manak nakpada leiba police station da report tawna ba sarkar gi maikedi appeal tawri lamdam masigi miyamgi punsi amasung lanthumda akiba pibada senaba sing adu subsan action logani government ki maikedi sumamang da home department gi makhada anti extortion cell link krabani hariba anti extortion cell asigi toll free number na 1800202332 ta report tawba yagani hariba anti extortion cell asi pungkun mari chupna mathau tawri pau pirakpa singi masak maming confidential oina thamgani Manipur Sarkar gi maikaidigi
lamdam asigi miyam ngak sengani haibagi commitment adu piriba hairaduna citizens singna asigumba unlawful elements sing asigi mayokta amata oina lepminnanaba appeal tawri loinana state government na lamdam asida santi tangdu leitaba amadi state asina chawkhat thorangi thabak thoram sing da hena kumang chawksinnaba paikaliba thabak thoram sing asida miyamna mapung phaba cooperation pinaba su appeal tawri hairi Europe की लुसिंगबा सिंगना नरेंद्र मोदी दा यूक्रेन की लान लेफन बिना बाहाइजख्रे यूरोप लेबा की लुसिंगबा सिंगना इंडिया के प्राइम मिनिस्टर नरेंद्र मोदी दा यूक्रेन की लान लेफन बिना बाहाइजरख्रे हाइना फोंदरकली बनबा याबदी रशियाना यूरोप लेबाक सिंगदा करिगुम्बा लंदारकबदी मालेमदा अहुम सुबा लंजाव अमा सोइदना थोलकनी हाइबगी अकीबा लेरकपदगे रशिया की प्रेसिडेंट व्लादिमीर पुतिन ना इंडिया दा लाकलिंगै मनुंग असिदा यूक्रेन की लान लोइसिनबगी मतंगदा वारी सानबियु हाइना अपील तौरखिबनी यूक्रेन की मिसंग यूरोप लेबाक सिंगना संगलकपदगी पुतिन सावरखिबनी पाकिस्तान दा न्यूक्लियर खुलाई की अखंग पीरिबा पाकिस्तान मसेत अहुम थोकना कायरबा याना लेरे इंडिया दा न्यूक्लियर खुलाई की अखंग इतततना पीरिबा पाकिस्तान लेबाक मसेत अहुम थोकना कायरबा याना लेख्रे हाइना फोंदरकली रिपोर्ट असिगी मतुंग इन्ना हौजिक पाकिस्तान की मनिंग तंबा लेबाक ओइगनी हाइना डिमांड तौरिबा असि बलूचिस्तान अमदी खैबर पख्तूनख्वानी स्टेट अनि सिदा लेरिबा BLA अमदी TTP हाइरिबा खुलाई पाइबा लालहौबा सिंह पाकिस्तान के लानमी सिंह ना हौजिक लाक्सिन बंगामदना लेख्रे नोमकांगदना पाकिस्तान के लानमी सिंह दा लंदादुना मसिंग यामलबा लानमी क्या लेप लेतना हालक्रे अदुबो पाकिस्तान थोंग असि इंडियाना सिंदुना थोगनबने हाइना चावना मराल सिरकली शेख हसीना की मचानुपा सजीब फानबा वारेंट थोक्रे बांग्लादेश के हाने की प्राइम मिनिस्टर शेख हसीना की मचानुपा सजीब वाजेद फानबा अरेस्ट वारेंट मोहम्मद यूनुस खान की लेंगाकना थोखलख्रे हाइना फोंदोरकले ढाका की इंटरनेशनल क्राइम ट्रिब्यूनल कोर्ट अमना शेख हसीना की मचानुपा सजीब वाजेदसु ममांग सहिदा बांग्लादेश थोकिबा असौबा मिसी मिना यावबा थौदोक अदुदा चावना सेने हाइबगी मरालदा फानबा ऑर्डर थोलखिबनी शेख हसीना गल लोइना रंबा मिनिस्टर कया की मथक्तसु केस कया लेप लेतना थांगलकली हाइनसु रिपोर्ट असिना मखातारी इजराइलना लेबाननदा एयर स्ट्राइक चथख्रे गजादासु पैलेस्टाइन मचा तरुक हौखिबा पुंग कुनमरीदा हाटख्रे इजराइल की लान की प्लेन सिंगना लेबानन की खा थांगबदा लैरिबा मरावना अमसुंग युबा टाउन सिंगदा स्ट्राइक चथख्रे हाइना लेबानन की नेशनल न्यूज एजेंसी की मैकेडी फोंदोरकली लोइना इजराइल की आर्मी ना अल मजाडेल अमसुंग ब्रासिद टाउन सिंगदसु एटेक चथगनी हाइना थ्रेट पिरकली अमरोमदा हौखिबा पुंग कुनमरी की मनुंगदा इजराइल की मैकेदिगी गाजा स्ट्रिप की अकोइबदा यामद्रबदा पैलेस्टाइन मचा तरुक हाटख्रे लोइना तरा तरुक अमना असोक अपन नंख्रे हाइना गाजा हेल्थ मिनिस्ट्री की मैकेदिगी फोंदोरकली इजराइल की आर्मी रेडियो न फोंदोखिबदा पखोइना चुंगसिनदुना थबक तौमिन्नबा पैलेस्टाइन की खुलाई पाइबा लुब अमगी लुसिंगबा यासर अबू साबब हाटख्रे हाइना फोंदोरकली पॉपुलर फोर्स हाइना खंगनबा पैलेस्टाइन की खुलाई पाइबा लुब सिंग अदुना गजादा जेनोसाइड की ओइबा लान असिदा अरानबा मोंगदा मपांगन का खलकपदगी मालेम की तोंगान मफम सिंगदगी पिथरकपा हिंगबदा चंगदबा पोलम कया अमा हुरानबगी थबक सथे हाइना मराल सिदकपा अदुबु याकिदबनी इजराइल की मिलिटरी ना ngak सेंदुना पुसिल्लकिबा हिंगबदा चंगबा पोलम सिंग अदु मखोइना अमुक लुट तौई हाइना मैके क्यादगी फोंदोरखी माक पुसीरे हाइबर रिपोर्ट असिगी मतंगदा मखा ताबा कुपा मरोल सिंग पिरकपा लेट्रगसु इजराइल की मैकेदिगी थमलक्लिबा रिपोर्ट असना फोंदोरकपदा खा थंगबा इजराइल की हॉस्पिटल अमदा सिकिबने हाइरे नाकल अमरोमदा इजराइल की मिलिटरी ना गजादा हमास मिलिटेंट सिंगा USA ना ब्लॉकर ओइरगा सीजफायर चथरिबा असिगी मरक्ता हमास की ईस्टर्न रफा बटालियन की कमांडर नि हाइना खंगनरिबा मोहम्मद जवाद मोहम्मद अल बायर अटैक हमा दा हाटख्रे हाइरिबा अटैक अदुदा महाकी डिप्यूटी कमांडर इसमैन काननबु लादे अमदे अतोपा मियोय अहुम अमसु सिबदा यावकी हाइरी इजराइल के मैकेदिगी सीजफायर लेना गाजा की तोंगान मफम सिंगदा अटैक थदुना मियोय क्या अमा हाटपगी थबक लेप्तरी मदुगी मतांगदा इजराइल की लानमी सिंगना फोंदोरकपदा नोंपोक थंगबा रफादा लेबा लैनुंगी लोटफम अमदगी थोलकपदा कमांडर जवाद मोहम्मद अलवावा हाटखिबनी हाइरी ममांगदा इजराइलना सीजफायर मनुंग जथरिबा अटैक सिंग अदु मखोइगी मायोक्ता अटैक तंगनबा लालोंग सिलंबा अमदी अटैक तोरकपा सिंग अदुबु अदुमक खुद थागनी हाइबगी वाफम फोंदोकपा लेख्रबनी हाइरिबा वाफम असिमक USA की प्रेसिडेंट डोनाल्ड ट्रम्प नसु अथिंगबा पीदना लेरी।